Maroiba pausing pizari, Mahairoi Lintoingambi Hizam Amadi Fizam Hemanzit Kilangla Langzil Atubada, Kangalak number CBI the Taxilagani Haina, Chief Minister Nongtuma Biran House at Tankre. Agricultural land lam khopsin laga kanglon kaina structure sagat lambagi case lising amaga chamri ga hubutara humdoi lakhatle haina Agriculture Minister Thongam Biswajan afong tukrai. Bangladesh da akan beirang leirabasu Bangladesh ki maitai amadi maitai pangal sing khudong tingai oidre haina Bangladesh da bi sudiri kauba amana Chief Minister Nongtuma Biran da khangalakrai. Haukiba hingda nong kanna chubadagi kwakta sericulture farm da hangba prefabricated home tumjin kray moirang esigi MLA na angamba mateng pangani haina thajaba pikray. Sabung Kokta Labor Jat Regiment Loktoki Gadabani Haiba demand the Imphal Ukrul Lambi Tingbagi Kongzang Sansin Bahokray. Lamlai Esig MLK Chibom Chana Kongzang Handok Naba Apil Torakli. Amadi, Haukiba no Manini Asida Nong Kana Chubadagi National Highway number 37, Imphal Jiribam Lambi, Tongan Tongan Bamafam the landslide Tokpadagi, Lambi found the Bangam Kitre.